Kanglatongbi dagi Wilubou Marenmai kouba Meeoi ama Sekmai LPG Gas Plant manakta lalhoulup UNLF ni Haiba Meeoi anina Phurakle hairiba wapham adu Koirengna Luchingba Unlf ka karigumba mari amatta Leinade haina shengdorakli. Hiramasiga mari Leinana Koirengna Luchingba UNLF ki Publicity Secretary M Sakhen na kudek piraga thadorakpa cherwala manahai liangmai naga katimai ruangdi Manipur LNKRM na thadorakpa cherol amada Kanglatongbi dagi Wilubou Marenmai kouba Meeoi ama Sekmai LPG Gas Plant manakta UNLF ni Haiba Meeoi anina tamthina Phurakle haiba wapham ama thengnare India gi proxy war na sponsor tauba kuki militant singna maite furupta landaraktuna itniki oiba tension ama leiringai yamna luba matam asida Meeoi anina chotharam liba thawang asi akanba mongda condemn tawi yellow furup sing nungsi chanana amana amagi mateng pangnaduna leiminaba haibasi lalhoulup asigi lengdraba phirepni maramaduna yellow furup muscle ge marakta leiriba puna hingminabagi marida akaiba pirakpa yaba sigumba thabak amata lalhoulup asina tawraktri Wilubou Marenmai da khut tharamliba Meeoi sing adu Indian state amasung makhoigi occupation army gi ngaklo makhada leiba singna oigani ngaklo asigi kudong chaba lauraga yellow furup muscle ge marakta leinariba nusi mari asi thadatuna Manipur asi mache tana basin bane maramaduna liangmai community ruoina LNKRM na mikup na hom singna leiduna wakal khanthabiyu khunai asigi mayokta thabak tawriba sing aikoi punna maithiba pinaba hona minasi haina sakhen gi cherol asina makhatari